ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯆꯟꯗ꯭ꯔꯃꯨꯈꯤꯒꯤ ꯆꯤꯡꯊ꯭ꯔꯥꯎꯅꯨ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯄꯨꯛꯅꯤꯡ ꯋꯥꯖꯕ ꯄꯥꯎꯗꯝꯗꯨ ꯇꯥꯔꯒ ꯄꯥꯎꯂꯦꯟ ꯀꯧꯕ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯊꯣꯏꯅ ꯋꯥꯔꯨꯒꯅꯨ ꯏꯕꯦꯝꯃ, ꯏꯁꯣꯔꯅ ꯇꯝꯕꯅꯤ, ꯏꯁꯣꯔꯕꯨ ꯀꯥꯎꯗꯨꯅ ꯅꯤꯡꯕꯤꯌꯨ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯅ, ꯏꯕꯨꯡꯉꯣ, ꯅꯅꯥꯎ ꯂꯥꯏꯕꯛ ꯊꯤꯕꯤꯗꯤ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗ ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯗ꯭ꯔꯕꯁꯨ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯟꯗ꯭ꯔꯃꯨꯈꯤ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯃꯛ ꯀꯧꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯒꯦꯀꯣ ꯍꯥꯏꯔꯒ ꯃꯕꯨꯡꯉꯣꯒꯤ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯆꯟꯗ꯭ꯔꯃꯨꯈꯤ ꯍꯤꯡ ꯍꯤꯡꯅ ꯀꯞꯆꯈꯤ꯫ ꯄꯥꯎꯂꯦꯟ ꯀꯧꯕ ꯏꯕꯨꯡꯉꯣ ꯑꯗꯨꯅ, ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯄꯒꯦ? ꯑꯩꯒꯤ ꯊꯋꯥꯏꯅ ꯂꯩꯔꯤꯉꯩꯗ ꯅꯪꯕꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯖꯔꯒ ꯃꯍꯥꯛꯄꯨ ꯀꯣꯟꯈꯠꯄꯤꯈꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯆꯟꯗ꯭ꯔꯃꯨꯈꯤꯅ ꯍꯥꯏꯍꯧꯕ ꯋꯥꯐꯝ ꯃꯄꯨꯛꯅꯤꯡ ꯀꯤꯅ ꯅꯨꯡꯁꯥ ꯊꯤꯅ ꯂꯩꯖꯍꯧꯕꯗꯨ ꯅꯤꯡꯁꯤꯡꯂꯒ ꯇꯨꯝꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯏꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄꯗ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯉꯥꯡꯅꯈꯤꯗ꯭ꯔꯤ꯫ ꯑꯩꯅ ꯅꯨꯡꯁꯥ ꯊꯤꯕ ꯂꯩꯔꯕꯁꯨ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ? ꯅꯤꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯏꯁꯣꯔꯒꯤ ꯈꯣꯡꯆꯠꯄꯨ ꯑꯣꯏꯔꯤꯒꯗꯒꯦ ꯈꯟꯗꯨꯅ ꯃꯄꯨꯛꯅꯤꯡ ꯋꯥꯅ ꯂꯩꯖꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯊꯣꯛꯂꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯃꯆꯥꯒꯤꯗꯃꯛ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯑꯎꯟꯄꯣꯠꯁꯤꯡ ꯑꯉꯛꯄ ꯃꯑꯣꯡꯗ ꯆꯥꯃ ꯆꯥꯃꯅ ꯈꯨꯖꯤꯡ ꯑꯣꯏꯗꯨꯅ ꯂꯥꯡꯗꯨꯅ ꯄꯩꯗꯨꯅ ꯊꯝꯖꯈꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯄꯥꯎꯂꯦꯟ ꯕꯣꯔ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯂꯨꯍꯣꯡꯐꯝꯗ ꯊꯨꯡꯂꯔꯦ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩ ꯍꯧꯔꯗꯨꯅ ꯕꯣꯔ ꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯕꯣꯔ ꯐꯝꯈ꯭ꯔꯦ꯫ ꯀꯩꯅꯥ ꯊꯣꯛꯂꯛꯇꯨꯅ ꯗꯥꯟꯒꯤꯗꯃꯛ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯗꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯗꯥꯟꯒꯤ ꯄꯥꯇ꯭ꯔ ꯊꯥꯡꯒꯠꯇꯨꯅ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯇꯤꯜꯂꯤꯕ ꯄꯨꯝꯅꯃꯛꯅ ꯗꯥꯟ ꯄꯤꯕ ꯍꯧꯔꯛꯄꯒꯤ ꯏꯔꯥꯡ ꯂꯥꯡꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤꯄꯥ ꯀꯃꯩ ꯀꯧꯕ ꯑꯗꯨꯅ ꯃꯥꯅ ꯅꯦꯛꯄ ꯂꯥꯟꯃꯤ ꯃꯈꯨꯠꯇ ꯊꯥꯡ ꯇꯥ ꯄꯥꯏꯕꯁꯤꯡ ꯃꯌꯥꯝ ꯃꯐꯝ ꯈꯪꯗꯅ ꯆꯪꯂꯛꯇꯨꯅ ꯕꯣꯔ ꯑꯣꯏꯔꯤꯕ ꯄꯥꯎꯂꯦꯟꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯦ꯫ ꯃꯗꯨꯗ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗ꯭ꯔꯕ ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤ ꯑꯅꯤꯕꯨꯁꯨ ꯃꯈꯣꯏꯅ ꯍꯥꯠꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥ ꯂꯨꯍꯣꯡꯕ ꯑꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯌꯦꯛꯅꯕ ꯂꯩꯇꯕꯅ, ꯂꯥꯟꯃꯤ ꯁꯦꯝꯍꯧꯗꯕꯅ ꯀꯃꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯊꯥꯡ ꯇꯥꯅ ꯊꯤꯟꯗꯨꯅ ꯌꯥꯟꯗꯨꯅ ꯂꯨꯍꯣꯡꯕ ꯌꯥꯎꯔꯝꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛ ꯍꯥꯠꯂꯗꯨꯅ ꯀꯩꯅꯥ ꯑꯣꯏꯔꯤꯕ ꯆꯟꯗ꯭ꯔꯃꯨꯈꯤ ꯀꯧꯕꯤ ꯏꯕꯦꯝꯃꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯆꯟꯗ꯭ꯔꯃꯨꯈꯤ ꯀꯧꯕꯤ ꯏꯕꯦꯝ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯑꯣꯏꯕꯅ ꯅꯨꯄꯥ ꯅꯨꯄꯤ ꯁꯛꯅ ꯌꯣꯛꯂꯛꯇꯨꯅ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯊꯥꯡ ꯇꯥꯒꯤ ꯃꯍꯩꯁꯤꯡꯁꯨ ꯅꯤꯡꯊꯤꯅ ꯇꯝꯍꯟꯈꯤꯕꯅ ꯂꯦꯡꯗ ꯌꯥꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯈ꯭ꯋꯥꯡꯆꯦꯠ ꯀꯤꯔꯗꯨꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯀꯃꯩꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯃꯨꯟꯅꯕ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯂꯝꯕꯥ ꯇꯧꯅꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯕ ꯆꯪꯕ ꯀꯔꯤꯁꯨ ꯀꯤꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯣꯔꯒꯤ ꯐꯝꯐꯝꯗ ꯐꯝꯂꯤꯕ ꯃꯕꯨꯡꯉꯣꯕꯨ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯉꯛ ꯀꯛꯈꯤꯕꯗꯨ ꯎꯔꯒ ꯃꯊꯃꯣꯏꯅ ꯁꯤꯕꯕꯨ ꯀꯔꯤꯁꯨ ꯅꯠꯇꯦ ꯈꯟꯖꯗꯨꯅ ꯀꯃꯩꯒꯤ ꯊꯥꯡ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯃꯗꯨꯗ ꯀꯃꯩꯅ ꯈꯜꯂꯤ, ꯍꯥꯏ ꯍꯥꯏ, ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ, ꯃꯥꯒꯤ ꯃꯊꯧꯅꯥ ꯑꯁꯤꯗꯤ ꯑꯩꯅ ꯈꯨꯠꯂꯥꯏ ꯄꯥꯏ ꯍꯥꯏꯕ ꯑꯗꯨ ꯃꯉꯥꯏ, ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯥꯕꯨ ꯑꯩꯅ ꯄꯥꯝꯖꯕꯗꯒꯤ ꯐꯥꯔꯒ ꯑꯩꯒꯤ ꯔꯥꯅꯤ ꯑꯣꯏꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯃꯥꯒ ꯂꯩꯃꯤꯟꯅꯕꯗ ꯑꯩꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ, ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯄꯅ ꯐꯔꯒꯅꯤ ꯈꯜꯂꯛꯂꯦ꯫ ꯑꯅꯤ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯟꯗꯣꯞ ꯃꯌꯥꯏ ꯑꯗꯨꯗ ꯆꯣꯡꯅꯔꯗꯨꯅ ꯀꯃꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡꯗꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯃꯩꯒꯤ ꯊꯥꯡꯅ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯆꯟꯗ꯭ꯔꯃꯨꯈꯤ ꯀꯧꯕꯤ ꯔꯥꯖ ꯀꯩꯅꯥꯒꯤ ꯃꯄꯨꯛꯇ ꯊꯥꯡꯅ ꯊꯤꯜꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅꯁꯨ ꯀꯃꯩꯒꯤ ꯊꯥꯡ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨꯅ ꯀꯟꯅ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯀꯟꯊꯕꯗ ꯀꯃꯩ ꯊꯥꯡ ꯅꯥꯟꯊꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯕꯨꯛꯇ ꯊꯤꯜꯂꯤꯕ ꯊꯥꯡꯗꯨ ꯊꯨꯅ ꯁꯠꯂꯒ ꯀꯃꯩꯒꯤ ꯊꯃꯣꯏꯗ ꯀꯟꯅ ꯊꯤꯟꯖꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯃꯩ ꯂꯩꯃꯥꯏ ꯊꯛꯇ ꯇꯨꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ
ꯃꯕꯨꯡꯉꯣꯒꯤ ꯑꯀꯛꯄ ꯀꯣꯛ ꯑꯗꯨ ꯃꯁꯥꯗ ꯁꯝꯖꯤꯟꯖꯔꯒ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯇꯥꯔꯗꯨꯅ ꯃꯥꯅ ꯂꯦꯡꯖꯔꯤꯕ ꯂꯩ ꯄꯔꯦꯡꯗꯨ ꯄꯥꯏꯔꯒ ꯍꯥꯏꯖꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯀꯃꯩꯒꯨꯝꯕꯅ ꯂꯥꯛꯆꯕ ꯉꯝꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯍꯨꯔꯥꯟꯗꯨꯅ ꯅꯨꯡꯁꯤꯔꯕ ꯑꯀꯟꯕ ꯅꯍꯥꯛꯄꯨ ꯂꯥꯛꯆꯈꯤꯕ ꯃꯥꯒꯤ ꯊꯋꯥꯏꯗꯤ ꯅꯅꯥꯏ ꯑꯩꯅ ꯂꯃꯟ ꯈꯨꯝꯖꯔꯕꯅꯤ, ꯑꯗꯨꯅ ꯅꯅꯥꯏ ꯅꯨꯄꯤꯅ ꯂꯦꯡꯖꯔꯤꯕ ꯕꯣꯔꯃꯥꯂꯥ ꯑꯁꯤꯗꯤ ꯂꯦꯝꯅ ꯃꯥꯡꯍꯟꯖꯅꯤꯡꯗꯦ, ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯏꯕꯨꯡꯉꯣꯒꯤ ꯉꯛꯁꯝꯗ ꯍꯨꯛꯆꯔꯕꯅꯤ, ꯅꯅꯥꯏ ꯑꯩꯍꯥꯛꯁꯨ ꯏꯕꯨꯡꯉꯣꯒꯤ ꯃꯇꯨꯡ ꯏꯟꯖꯔꯛꯂꯒꯦ ꯍꯥꯏꯖꯔꯒ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯕꯨꯡꯉꯣꯒꯤ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯊꯝꯖꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯃꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯣꯅꯨꯡ ꯆꯪꯗꯨꯅ ꯀꯣꯅꯨꯡꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯊꯤꯔꯨꯗꯨꯅ ꯂꯧꯔꯨꯕꯗꯒꯤ ꯍꯟꯗꯣꯔꯛꯇꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯕꯨꯡꯉꯣ ꯀꯃꯩ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯈꯟꯅꯈꯤ, ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯁꯤ ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯄꯥꯝꯖꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯕꯅꯤ, ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯁꯨ ꯌꯥꯎꯅ ꯄꯨꯔꯒ ꯏꯕꯨꯡꯉꯣꯒ ꯀꯣꯟꯅꯅ ꯂꯩꯔꯣꯟ ꯆꯟꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯁꯤꯕ ꯑꯅꯤꯗꯨ ꯄꯨꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯔꯛꯄꯅ ꯂꯝꯈꯥꯡꯗ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯋꯥꯅ ꯄꯨꯒꯗꯣꯔꯤꯕꯅꯣ? ꯏꯕꯨꯡꯉꯣꯒ ꯀꯣꯟꯅꯅ ꯂꯩꯔꯣꯟ ꯆꯟꯕ ꯍꯥꯏꯕꯗꯨ ꯑꯩꯗꯤ ꯄꯥꯝꯗꯦ, ꯃꯍꯥꯛꯅ ꯍꯥꯠꯄꯅꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯁꯤ, मागा पुन्ना करिगे फुंगदोरिबनो मागा इबुंगोगा लैरोन पुन्ना चनबा हाइबसी आइदि यानिंगदे हेक हाइरकपदा पुबदा वारबा लानमिसिंग अदुनसु सुमी सुमी आइकोइसु फात्रबि नुपि असि करिगिदमक फुमिनगदोरिबनो हाइरखि मदुदा मयाम अदुना अदु ओइरबदि महागासी मफम असिदा फुमजिलमलासि हाइदुना सिद्रिबा चंद्रमुखीबु फुमजनबिखि मदुगी थवाय अदुना निंगथौना लाइनिंगबा मतमदा मफम असिदा लाइरांग ओइना हौरमदुना निंगथौना नुमित खुदिंगी लाइरांगदुनि ईश्वरदा कसखिबना मागी लानगमदबा थवाय अदु मपु नाक्ते यौजखि अदुना मागी हक्सांग पोलांग असिबु निंगथौना फुक्तुना मई थाबिरबा मतमदा महाकसु निंगथौ अमगी मचानुपि ओइना पोक्तुना ममिंगसु हानगी चंद्रमुखी अदुमक मपा निंगथौना पामना थोलगनी अदुगुंबा नुपि अदुबु नचा इबुंग असिगी रानी ओइगदोरिबनी हाइरखि साधु अदुगी वादो तारगा निंगथौ अदुना मपुनिंग यामना नुंगसिना लैरमलिबा पोलांग असि मैदा दान तौदुना लोइसिनबिखि निंगथौगी थमोइदा असुमना खलखि ताइबंग असिदा तौरिबा लैरिबा पुनमक्सि अंगकपनि आइना तौखिबा पुनमक अमत्ता मांगदना लैबा ओइरे लैरमलिबा पोलांग असिबु आइना करमना थाजरोइदोरिबनो आइना मागी मथक्ता फमदुना इसा फंगनबगिदमक लाइनिंगजखि मदुगी मरमना इसा फंगजखि आइना हराउबा नुंगाइबा फंगजरिबसि अखनबा लाइगुमलबा साधु बाबा असिनदि लोइना हौखिबा हौजिक ओइरिबा पुनमकपु खंगबिदुना आइना मदु पांगथोक्सबदगी इसा सरु पांदबसु पाले मसिदसु इसो लैते हाइबसि करमना हाइगदोरिबनो पुमनमक्सि मापू मागी थौसेल थौरांगनी वायल कायदना नियम अमगी मखादा संसार असि लैबनी हाइबा अहा खंगजरे अदुना साधु लाइनिंगबा सिबु कोनुंगदा लैबिदुना लाई निंगबिनिंगलबसु कोनुंगदा लैदुना लाई निंगबिरो हाइजरखि निंगथौ अदुना मापुनिंग संगना नुंगसिना हाइजबा अदुदा साधु अदुसु याबिदुना कोनुंगदा लैदुना निंगथौगी मचानिपा सिबु माई मसिंग तंबिदुना ज्ञान ताकपिखि मासिगी मथक्ता निंगथौ असिना मचानिपा सिबु थांगता हाइबा मागी मिसिंग कौखतुना महाकपु थांगता तंबिहनखि असुमना लैरकपा असिदा चही खरागी मतुंगदा मचानिपा असि पाखंग फारकले मतम असिदा निंगथौना साधु लाइनिंगबा येंगजरगा हाइजरखि बाबा हौजिकति इचानिपा असि मपुंग मरै फारकले अदुना इचागिदमक मतिक चाबि राजकैना अमतंग इचागी रानी ओइनबा येंगबा पामजै बाबाना इचागा पंगनगदबा राजकैना अमतंग मफम कदाइदा लैबगे ताकपियु साधु लंबोइबा लाइनिंगबा महाक्ति हाना खंगख्रबनी अदुना सुमना हाइरई इनिंगथौ इबुंगो नचा इबुंगोगिदि अवांग सिंगी सिंगमाइदा पालिबा निंगथौ असिगी मचानुपि चंद्रमुखी कौबि अमा लैरमगनी महाकपुनि नचा इबुंगोगी रानी ओइगदबा मदुदा निंगथौ अदुना हाइरखि हाइरिबा निंगथौ असिदि
ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯤꯡꯊꯧꯅꯤ ꯃꯥꯒꯤ ꯃꯆꯥ ꯅꯨꯄꯤꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯂꯥꯏꯅꯤꯡꯕꯗꯨꯅ ꯈꯜꯂꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯗꯤ ꯊꯨꯡꯅꯗꯕꯗꯤ ꯌꯥꯔꯔꯣꯏ ꯁꯣꯏꯗꯅ ꯊꯨꯡꯅꯒꯅꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯅꯤꯡꯖꯔꯝꯃꯤ ꯃꯍꯥꯛ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕ ꯃꯤꯒꯨꯝ ꯑꯇꯣꯞꯄ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯒꯁꯨ ꯊꯣꯏꯅ ꯂꯣꯏꯅꯔꯝꯗꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯊꯟꯇ ꯇꯣꯉꯥꯟꯅ ꯂꯩ ꯀꯣꯅꯨꯡꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯑꯀꯦ ꯑꯃꯧ ꯊꯣꯏꯅ ꯄꯥꯝꯂꯝꯗꯦ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤ ꯌꯦꯡꯖꯔꯒ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯀꯃꯩ ꯀꯧꯕ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯀꯤ ꯌꯦꯡꯅꯈꯤꯕ ꯅꯤꯄꯥ ꯑꯁꯤꯁꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯑꯔꯤꯟ ꯀꯧꯗꯨꯅ ꯈꯨꯂꯥꯛꯄ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯈꯤ ꯃꯍꯥꯛꯅ ꯅꯣꯡꯃ ꯁꯥꯗꯥꯟꯕ ꯂꯥꯛꯄꯗ ꯆꯟꯗ꯭ꯔꯃꯨꯈꯤ ꯀꯧꯕꯤ ꯏꯕꯦꯝꯃꯅ ꯃꯇꯥꯔꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯏꯁꯤꯡꯈꯣꯡꯗ ꯏꯔꯨꯖꯔꯤꯉꯩꯗ ꯑꯔꯤꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯈꯤ ꯃꯍꯥꯛꯅ ꯆꯟꯗ꯭ꯔꯃꯨꯈꯤ ꯀꯧꯕꯤ ꯏꯕꯦꯝꯃꯕꯨ ꯍꯦꯛ ꯎꯕꯗ ꯃꯇꯨ ꯆꯨꯡꯈꯤ ꯃꯔꯥ ꯂꯩꯔꯕ ꯃꯤꯒꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯍꯣꯏ ꯅꯈꯣꯏꯕꯨ ꯄꯥꯟꯊꯧ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯀꯣꯂꯣꯏ ꯃꯤꯡꯅ ꯀꯔꯤ ꯀꯔꯤ ꯀꯧꯕꯒꯦ ꯑꯃꯨꯛꯇ ꯁꯦꯡꯅ ꯇꯥꯛꯄꯤꯌꯨ ꯑꯩꯅ ꯍꯥꯟꯅ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯎꯈꯤꯕꯒꯨꯝ ꯇꯧꯏ ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯆꯟꯗ꯭ꯔꯃꯨꯈꯤ ꯀꯧꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯅ ꯍꯥꯟꯅ ꯎꯈꯤꯕꯒꯨꯝ ꯇꯧꯔꯦ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯗꯤ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯃꯗꯤ ꯁꯛꯐꯝ ꯑꯁꯤ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯗꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯅꯣ ꯈꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯑꯩꯒꯤꯅ ꯁꯤꯡꯊ꯭ꯔꯥꯎꯅꯨ ꯀꯧꯏ ꯏꯇꯥ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯆꯟꯗ꯭ꯔꯃꯨꯈꯤ ꯍꯥꯏꯅ ꯀꯧꯏ ꯆꯟꯗ꯭ꯔꯃꯨꯈꯤ ꯍꯥꯏꯕ ꯃꯤꯡꯁꯤ ꯍꯦꯛ ꯇꯥꯕꯗ ꯅꯤꯄꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯇꯨ ꯆꯨꯡꯉꯤ ꯈꯪꯍꯧꯗꯅ ꯃꯉꯛ ꯑꯗꯨ ꯅꯥꯟꯊꯔꯛꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯆꯟꯗ꯭ꯔꯃꯨꯈꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯃꯇꯥꯔꯣꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯋꯥꯗꯨ ꯇꯥꯔꯒ ꯉꯛꯆꯥꯎ ꯊꯦꯛꯄ ꯑꯔꯤꯟꯅ ꯈꯨꯝꯂꯛꯈꯤ ꯏꯕꯦꯝꯃ ꯑꯩꯍꯥꯛꯁꯨ ꯃꯀꯣꯏ ꯆꯤꯡꯗꯒꯤꯅꯤ ꯏꯃꯤꯡꯅ ꯑꯔꯤꯟ ꯍꯥꯏꯕꯗꯨ ꯑꯩꯍꯥꯛꯅꯤ ꯑꯩꯒꯤ ꯏꯄꯥꯅ ꯈꯨꯂꯥꯛꯄ ꯑꯣꯏꯔꯤꯕꯅꯤ ꯑꯩꯍꯥꯛ ꯁꯥ ꯇꯥꯟꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯁꯥꯗꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯑꯩꯅ ꯊꯃꯣꯏꯅ ꯄꯥꯝꯖꯕꯤ ꯑꯃꯗꯤ ꯊꯦꯡꯅꯖꯔꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯆꯟꯗ꯭ꯔꯃꯨꯈꯤ ꯀꯧꯕꯤ ꯏꯕꯦꯝꯃꯗꯨ ꯃꯥꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯅꯨꯡꯁꯤꯗꯕ ꯄꯣꯛꯂꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯇꯥꯁꯤꯡ ꯏꯔꯨꯕꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯒ ꯊꯨꯅ ꯃꯌꯨꯝ ꯇꯥꯅ ꯆꯠꯈꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯃꯥꯕꯨ ꯎꯔꯨꯕꯗꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯂꯥꯛꯆꯈꯤꯕꯒꯨꯝ ꯃꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗꯅ ꯑꯋꯥꯕ ꯐꯥꯎꯈꯤ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯈꯤ ꯑꯩꯅ ꯉꯁꯤ ꯏꯁꯤꯡ ꯈꯣꯡꯗ ꯎꯔꯨꯕꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯗꯕ ꯌꯦꯛꯅꯕꯒꯨꯝ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯃꯥꯕꯨꯁꯨ ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈꯤꯕꯒꯨꯝ ꯈꯜꯂꯤꯕ ꯑꯃꯗꯤ ꯅꯤꯡꯂꯤꯕ ꯑꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈꯤ ꯑꯔꯤꯟꯅ ꯆꯟꯗ꯭ꯔꯃꯨꯈꯤꯕꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯍꯥꯛꯁꯨ ꯑꯁꯨꯝꯅ ꯈꯟꯈꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯔꯤꯕ ꯄꯥꯝꯂꯨꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯌꯦꯡꯂꯛꯄꯒ ꯑꯩꯅ ꯏꯔꯥ ꯂꯩꯔꯕ ꯃꯤꯒꯨꯝ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯃꯍꯥꯛ ꯌꯥꯝꯅ ꯑꯅꯝ ꯀꯟꯕ ꯃꯤꯁꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯂꯥꯛꯄ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕ ꯐꯥꯕ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯌꯥꯅꯕ ꯍꯥꯏꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯈꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯂꯨꯝꯕ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯃꯨꯈꯤ ꯀꯧꯕꯤ ꯏꯕꯦꯝ ꯑꯁꯤꯅꯗꯤ ꯅꯤꯄꯥ ꯑꯁꯤꯕꯨ ꯎꯔꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯌꯦꯡꯅꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯈꯜꯂꯤꯕ ꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯃꯥꯕꯨ ꯊꯦꯡꯅꯗꯨꯅ ꯅꯨꯡꯁꯤꯅꯗꯕ ꯊꯕꯛ ꯊꯣꯛꯈꯤꯕ ꯂꯩꯕꯅꯣ ꯑꯩꯅ ꯃꯥꯕꯨ ꯎꯔꯒ ꯑꯁꯨꯛ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯏꯕꯦꯝ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯋꯥꯈꯜ ꯑꯃꯅ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯂꯩꯈꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯈꯤ
ꯏꯇꯥꯁꯤꯡ, ꯑꯩꯈꯣꯏꯅ ꯏꯔꯨꯖꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯅꯤꯄꯥ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯂꯩꯐꯝ ꯈꯪꯗꯅ ꯃꯥꯕꯨ ꯏꯈꯨꯠ ꯑꯁꯤꯅ ꯀꯛꯇꯨꯅ ꯍꯟꯅꯤꯡꯕ ꯐꯥꯎꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯕꯨ ꯂꯥꯛꯆꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛ ꯏꯁꯤꯡ ꯈꯣꯡꯗ ꯆꯠꯇꯨꯅ ꯏꯔꯨꯖꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯁꯣꯛꯄꯤꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯨꯖꯔꯒꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯐꯠꯇꯕ ꯑꯃꯗꯤ ꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯏꯕꯦꯝꯃꯅ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯕꯗꯤ ꯏꯁꯤꯡ ꯈꯣꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯒꯨꯝꯁꯤ꯫ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯖꯔꯛꯀꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯑꯔꯤꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯀꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯥꯅ ꯄꯥꯝꯖꯕ ꯆꯟꯗ꯭ꯔꯃꯨꯈꯤꯕꯨ ꯊꯦꯡꯅꯖꯅꯕ ꯏꯁꯤꯡ ꯈꯣꯡꯗ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯏ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯄꯥꯇ꯭ꯔ ꯄꯨꯗꯨꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯄꯨꯔꯤꯕꯗꯨ ꯎꯔꯒ ꯂꯩꯁꯥꯁꯤꯡ ꯑꯗꯨꯗ ꯍꯪꯂꯛꯈꯤ, "ꯏꯕꯦꯝꯃꯁꯤꯡ, ꯅꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯄꯨꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯅꯅꯕꯅꯣ? ꯑꯗꯨꯒ ꯅꯍꯥꯟ ꯅꯈꯣꯏ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯏꯔꯨꯖꯈꯤꯕꯤ ꯃꯍꯥꯛꯄꯨꯗꯤ ꯌꯥꯎꯔꯛꯇ꯭ꯔꯤꯕꯅ ꯀꯔꯤꯒꯤꯅꯣ?" ꯃꯗꯨꯗ ꯃꯃꯥꯟꯅꯕꯤ ꯃꯆꯤꯟ ꯈꯔ ꯄꯥꯕꯤ ꯑꯃ ꯌꯥꯎꯔꯤꯕꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯑꯗꯨꯗꯤ ꯅꯍꯥꯟ ꯏꯁꯤꯡ ꯈꯣꯡ ꯑꯁꯤꯗ ꯏꯔꯨꯕꯗ ꯃꯤ ꯆꯥꯕ ꯀꯩꯔꯦꯟ ꯀꯩꯖꯥꯎ ꯑꯃ ꯂꯥꯛꯇꯨꯅ ꯊꯦꯡꯅꯔꯨꯔ ꯃꯥꯜꯂꯦ꯫ ꯃꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯄꯨꯛꯅꯤꯡ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯀꯩꯕꯨ ꯍꯥꯠꯁꯦ ꯍꯟꯉꯝꯗ ꯏꯔꯨꯕꯨ ꯂꯨꯁꯤ ꯂꯨꯉꯝꯗ ꯃꯗꯣꯝꯄꯣꯛꯄꯤ ꯑꯣꯏꯕꯅ ꯃꯌꯨꯝ ꯁꯪꯒꯥꯏꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗ꯭ꯔꯦ." ꯋꯥꯗꯨ ꯇꯥꯔꯒ ꯑꯔꯤꯟꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ ꯍꯣꯏ, ꯀꯩꯔꯦꯟ ꯑꯆꯧꯕꯗꯨ ꯀꯤꯕꯤꯔꯨꯅꯨ꯫ ꯅꯕꯨꯡ ꯑꯔꯤꯟ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯥꯕꯨ ꯉꯥꯛꯆꯒꯦ꯫ ꯅꯕꯦꯝꯃꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯏꯔꯨ ꯁꯥꯊꯦꯡ ꯃꯐꯝ ꯑꯁꯤꯗ ꯇꯝꯍꯟꯕꯤꯌꯨ꯫ ꯅꯕꯨꯡ ꯑꯔꯤꯟ ꯑꯩꯍꯥꯛ ꯂꯩꯖꯔꯤ꯫ इखुत्ता तिमेन्ताबु पाइदुना लेरिङाइदा मागुम्बा कैना करी तौजगनी नुंसा थिबिरुनु हाइबियु हाइजरखी मागे वादु तारगा लैसादुना अमु हाइरई इबुंगनदि नुंसिबिदुना पाम्बा कैरेन अदुबु थेंगनबिगे खनबिरी कैरेन अदुनदि इबुंगबु थेंगनबा पामलमलोय माना पाम्बदि इता माबु ओइरंगनी अदुना करिगुम्बा असोयंगाम याउदुना इतागी थवाई मांगबा तारबदि अखोई पुनमकी मांगजबनी खंजदुना अखोई मयामना मागी सिंग असि होनजरिबनी खंद्रेदा इबुंग अखोई ताइबंग हाइबसी नुमित कौबलाइना थोलकपा मतमदा इंगना सिंगना नुंसिना थोलई अदुगा माना असुम असुम वांखलकलगा मागी मंगाल अदु साबा असुम असुम हेंगलई माना वांखलकपना अखोइना लेबलिबा कोकी मापा यरपा मतमदा मागी मैसासु हेना हेना सारक्तुना मैसा अदुबु कुइना खंजबा ngamjadi aduna अखोइना कीगदोरिबासी खोंचत नाइरिबा नुमित अदुबुरा नत्रगा मागी मंगालगी मैसा अदुबुरा खंजद्रे दैबुंग मागी वाइदु तारगा अरिन हरि इबी मना हाइबिरिबदु आइदि भाब ताबा ngamjadre वादुदा लैसाबी अदुना अमु हरि इबुंग अइना हाइबदी मी चाबा कयदु अखोइना कीरिबसी कयदुगी मसक अदु उरगा कीरिब्रा नत्रगा बागी लिचत मी चाबा हाइबदुब्रा हाइरखी लैसाबीगी वादु करिनु हाइबा अरिन खंबा ngamjakidi mahangna हाइरि इबी मना हाइबिरिबदु आइदि भाब ताबा ngamjadre मी चारिबा कयदुबुदी अइना सोइदना ngaksekani किबिरुनु हाइजबनी लैसासिना मसिदी अइना हाइरिबसी करिसु खंगनरोय करी उपाय तौगनी खंदुना हाइरखी अरिना इबुंगी नफमदा नुमित की मैसाबो प्रमाण तौजबदी नुमित कौबा लाई मागी मफमददी पुनमक्सी अमतनी मागी मंगालगी मैसाना मालेम ताइबंगसी सेमलिबनी अदुमोइनमक आसाबा मंगालबु खांगबा ngamjadaba वाजबा कयासु यावरिबनी अदुना इबुंग अखोइबु संगबिद्रबसु यागनी थोइना अखोइगिदमक वाबिरुगुनु हाइजबनी वादो तारगा अरिन मपुनिंगदा असावा अमा लाखी महांगना मीना nganglibududi karisu khandana hairaki इबेमा नाखोइना अरिना आइना ngangbा वा सिबु करिसु थवोइदना खल्ली अदुना आइना फजना माबु नुंसी पामी हाइबसिदा माना यारबदी फै नत्रबदी अरिन कनानो हाइबा खंगनी हाइरखी
Wado targa laisabi aduna ibungna pambiribusidi aikoigi ibema sibu oire. Ibema di handaki mapokidi yum palaro haikrabani. Aduna kanagumba amataga mayoknaduna wa ngangnaba pamjadabana ising khong asida iruraroi haikre. Maram asina aikoi mayamna ibemagidamak ising honjaribani khumjaraki. Laisadusu mabemagi pungning wafam adu urubadagi sauningba nungsidaba punamak mamanabising aduda tamkhibana mamanabi adunasu arinbu sauningba nungsidaba polaki. Mahak karisu kiba leitana ngangkiba wafamni. Arina mo hairi. Ibema sing arina iga singnaba haibasi thoina kanaba phangloi. Aina tawge khankiba thabak amata ngasi phawa pangthoktuna tokpa leitri. Aihak mahakpu soidana laugani. Mahak natana aihak atopa amaga yum pani khararoi hairi. Wado taraga laisa sing adu saukhiduna ita sing chatlasi mitang bada pot piba napang bada pau tamba haibadu hektai hairaga makoi ising soklaga puduna chatki. Aren kaubani pasi yamna saukhi. Mahak mina haiba ngangba thoina tataba misakni. Mana ningliba pamliba aduna afabani haina khanba mini. Aduna mana khankhi. Aina phajana haibadi yadrabadi khunna sida lairiba yum singasi tumna mai thaduna lairiba punamaksi loina halaga ma waigi oigani khanduna magi khunda handuna langidamak lanmi kaya khongwatkre. Marak marakta mahak makhoigi khunja singgi asingba yengduna laiki. Nongmadi Chandramukhi ki mapa khulakpa ningthawasina macha nupigi mamanabi sing adubu kausinduna macha nupini singkhongda irujaba chatribagi wafamdu karigino hanglakpada laisa sing aduna arin kauba arapa khundagi lakba adugi maramda mana kana thawoidana ngangsapa punamak tamle. Wadu taraga khulakpa ningthawaduna karamba khulakpagi macha lamhenbano. Isana mapuningna yaningdana magumbana akanaring singnaba sariba khulakpa mapa aihak lairi haibasi khangdaba sari. Mabu yaibi mathwai lauge khankhre. Numit khuding ising khongda lumduna makuta thangpak paiduna laiki. Arin hariba lamhenba pakhang nasinasu Chandramukhi ki maramda athing bayat papiba khuding hatkani haina laikre. Adubu mahakna khali awang singi ningthau asi aina yamna laina laubo yaroidori. Mahagi khunja sing asi masing yambana hekta laksaba ngamloidori. Maramaduna aina khun macha macha khara maithiba piduna makhoi mayamga pullaga mahakpu maithiba piba ngamnaba honarage khanduna mahak awang singda satuna Chandramukhi sangba matam khara toktuna magi lanmi singa loinana apik apikpa khul kaya lausinduna magi makha polhanduna magi mi oina thamba haurakhi. Magi pawasi awang singda panba ningthawasina taraduna magi praja singbu kawhaladuna hairakhi. Aikhoigi khunja sing punamak tabiu makoi singi ningthau macha arin haibasi yamna lamhenbani pa ama oigadori. Mahakna singi apik apikpa khul kaya magi makha polhanduna magi misangda thamduna aikhoi awang singmaida lan taunaba sem sare haibasi tare. Aduna aikhoi khul asi section samal khaduna thong panduna thamgadobani. Yom khudingi nipa khudimak nasana sagi matik jaba khulai sem saduna thamgadabani. Natrabadi aikhoi khudong thiba migi makha ponba thokadra haina khalli. Praja singdu makhoigi khul chawbana thoina kiba leiramdi. Makhoina hairi. Arin hairibani pa asi mi yamno sittaba oira male. Aikhoigi laisa singne singkhongda irubadasu mahakna ibe ama ningthaugi machanupibu magi oigani. Yadrabadi nakhoigi khunasi kari thokani khangbra hairami hai. Maduda laisa singna sauraduna mabu masak yeningde haiki hai. Maduda khulakpa aduna madumak achumbani. Aikhoigi khun asuk chauriba mi asuk yamna leiriba sibu karisu leitaba makoi ningthaugi macha arina aikhoibu sittana nganglami haibadu achumbani. Nongmadi soidana mahakka aikhoiga lan haibadu thengnaragani. Maramasi leibana aikhoigi khulgi nipa masa phaba tara tarana nongma nongmagi panthongda sangduna layu hairakhi.
ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫